Central Force singi marakta yamna toina thokpa thodok amada CRPF Jawan amana mahaka leiminaba Jawan ani nongmai na kaptuna hatlaba matung masa matomta nongmai na kap sinjaduna sijakre atopa Jawan nipan na sokpadagi laikat nakre thodok asingarang numidang pung nipan rom tabada Imphal West ki manung chanba Lamsang Police Station manaknak na hangliba CRPF ki camp amada thokibane thodok asikari maramdagi thokibano haibage chapchana khangbangamdre adubo suti piu Yade haibagi wahauda thodok asi thoglamba yabagi chingnaba leire thodok aduda laikhidraba Jawan sing adudi Sub Inspector GD Tilak Raj Constable Rajiv Ranjan amasung Havildar Sanjay Kumar ni Impact News na fangba pauda Havildar Sanjay na mahakalayminaba Tilak Raj amasung Rajiv Ranjan bo nongmay na kaptuna hatlaba matong masada issue tauba service gun na kapsinduna sijakibane loina na Sanjay na nongmay kapthorakpada soklaba Jawan ni panaduna Sub Inspector Surjit Lal Sub Inspector Yasau Tarao, Head Constable Brajesh Kumar Vardwas, Constable W. Kumar Paswar, Constable Ranikit Kumar Pramanik, Constable Sanjeev Kumar Prasad, Constable Lambudar Soren amasung Constable Sapkal Manoj ni thodok adu da soklaba Jawan singado Rims Hospital da pukhatlaga laikanakhe Laikhidraba amasung soklaba singado F120 Battalion CRPF ki Jawan singni state asida oiriba tangdu laitadaba fibam asida irang laksinaba lakhibani hairi amarom da thodok adugi pau fangbaga Manipur Police Officer amasung CRPF ki makok thongba officer singna thodok thokpham amade Rims Hospital da laktuna asokpa singi fibam so yengsin ki thodok adugi matang da Lamsang Police na case ama lokhattuna thijinba hokre hairi